ꯗꯒꯤ ꯚꯣꯠ ꯀꯤ ꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯕꯤꯌꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯝꯕꯗꯨ ꯑꯩꯈꯣꯏ ꯇꯥꯔꯦ ꯁꯤꯗ ꯑꯃꯤꯠ ꯁꯥꯍꯒꯤ ꯚꯤꯖꯤꯠꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯋꯦꯜꯀꯝ ꯇꯧꯐꯝ ꯊꯣꯛꯏꯅ ꯈꯜꯂꯤ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯤꯐꯝꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯣꯛꯄꯤꯈꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ 18 ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯁꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯄꯥꯡꯊꯣꯛꯂꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯌꯧꯔꯛꯂꯝꯗꯕ ꯇꯥꯔꯒꯗꯤ ꯑꯃꯤꯠ ꯁꯥꯍꯁꯤ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏ ꯃꯥ ꯑꯁꯨꯛ ꯀꯨꯏꯕ ꯑꯩꯈꯣꯏꯒꯤ ꯃꯦ 22ꯗ ꯂꯥꯛꯑꯝꯕꯗꯒꯤ 15 ꯗꯦꯖ ꯂꯩꯔꯒ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯗꯨ ꯑꯗꯨꯝ ꯁꯤꯗ ꯃꯤ ꯁꯤꯃꯤꯅ ꯃꯤ 200ꯒꯤ ꯃꯊꯛꯇ ꯁꯤꯔꯕ ꯑꯗꯨꯒ ꯃꯤ ꯑꯦꯔꯥꯎꯟ 60,000 ꯃꯨꯛꯁꯤ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯗꯅ ꯍꯧꯖꯤꯛ ꯃꯔꯝꯁꯤꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯁꯤꯗ ꯌꯥꯝꯅ ꯍꯣꯠꯅꯔꯤꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯍꯣꯠꯅꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯅ ꯏꯇꯥ ꯊꯥꯅꯈꯤꯗꯦ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯠꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯎꯅꯕ ꯗꯤꯜꯂꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯁꯤ ꯈꯔꯅ ꯎꯅꯔꯛꯏ ꯈꯔꯅ ꯎꯅꯔꯛꯇꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯤ ꯎꯅꯕ ꯁꯨꯡꯐꯪ ꯐꯪꯕꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯃꯤꯈꯜꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯝꯕ ꯑꯩꯈꯣꯏ ꯇꯥꯔꯦ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯔꯦ ꯑꯗꯨ ꯃꯥꯅ ꯑꯦꯁꯤꯌꯣꯔ ꯇꯧꯕꯁꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯀꯅꯥꯃꯠꯇꯅ ꯊꯨꯒꯥꯏꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦꯅ ꯃꯥꯅ ꯍꯥꯏꯕꯗꯨꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯗ ꯑꯄꯦꯟꯕ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ BJPꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯉꯔꯥꯡꯃꯛ ꯐꯣꯡꯈꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ NRC ꯆꯠꯊꯕꯒꯤ ꯁꯤꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯍꯥꯏꯔꯤꯕ ꯃꯦꯅꯤꯐꯦꯁꯇꯣꯗꯨꯗ ꯄꯜꯂꯛꯇ꯭ꯔꯦ ꯃꯁꯤꯃꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯄ NRC ꯆꯠꯊꯧ ꯑꯣꯏꯅ ꯃꯤꯇꯣꯞꯁꯤꯡꯁꯦ ꯃꯁꯛ ꯈꯪꯗꯣꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯗꯤꯃꯥꯟꯁꯦ ꯇꯧꯔ ꯂꯥꯛꯈꯤꯕꯗꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯃꯗꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯟꯅ 2019ꯗ ꯐꯣꯡꯈꯤꯕ ꯃꯈꯣꯏꯒꯤ BJPꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗꯗꯤ ꯍꯥꯏꯔꯤꯕ NRCꯒꯤ ꯃꯇꯥꯡꯁꯤ ꯏꯟꯗꯤꯌꯥꯗ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯦꯅꯤꯐꯦꯁꯇꯣ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ NRCꯒꯤ ꯋꯥꯐꯝꯁꯦ ꯁꯨꯡꯄꯟ ꯄꯜꯂꯛꯇ꯭ꯔꯦ ꯃꯁꯤꯅ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞꯁꯤꯡꯁꯤ ꯃꯁꯛ ꯂꯦꯞꯊꯣꯛꯅꯕ ꯈꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ NRCꯁꯤ ꯆꯠꯊꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯊꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯨꯕ ꯇꯥꯡꯀꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ BJP ꯂꯨꯆꯤꯡꯕꯁꯤꯡꯅꯗꯤ NRC ꯆꯠꯊꯕ ꯍꯧꯔꯦ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯉꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏꯔꯤꯁꯅꯆꯤꯡꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯀꯦꯞꯆꯔ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯂꯩꯍꯜꯂꯦ ꯃꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯆꯪꯖꯐꯝ ꯄꯤꯕ ꯂꯩꯍꯟꯕꯒꯤ ꯋꯥꯐꯝꯁꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯏꯔꯥꯡꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯅꯦꯝꯊꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯃꯁꯤꯁꯨ NRCꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯦꯅꯤꯐꯦꯁꯇꯣ ꯑꯗꯨꯗ NRCꯒꯤ ꯌꯥꯎꯔꯛꯇꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯐꯥꯎꯍꯜꯂꯦ NRCꯁꯦ ꯁꯨꯡꯆꯠ ꯆꯠꯊꯔꯔꯣꯏꯗꯕ ꯑꯃꯔꯥ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯤ ꯄꯥꯏꯈꯠꯄ ꯉꯝꯃꯔꯣꯏꯗꯕ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯄꯣꯛꯍꯜꯂꯤ ꯍꯣꯏ ꯉꯁꯤ ꯑꯃꯤꯠ ꯁꯥꯍꯅ ꯚꯣꯠꯀꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯝꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯏ ꯑꯗꯨꯒ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯅꯔꯤ ꯑꯗꯨꯕꯨ ꯃꯤꯈꯜꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤꯒ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯉꯁꯥꯏꯒꯤ ꯅꯪꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯑꯣꯏꯔꯝꯂꯒꯗꯤ ꯉꯁꯤ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯗꯨꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯇꯤꯜꯂꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯤꯠ ꯁꯥꯍꯕꯨ ꯑꯣꯛꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯃꯤꯠ ꯁꯥꯍꯒꯤ ꯈꯣꯡꯆꯠ ꯁꯤꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯇꯤꯟꯈꯤꯕ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯃꯤꯠ ꯁꯥꯍꯒꯤ ꯚꯤꯖꯤꯠꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤ ꯊꯤꯡꯕ ꯇꯌꯥꯔ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯗꯕꯅꯆꯤꯡꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯊꯣꯛꯈꯤꯕ ꯂꯩ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤꯗ ꯃꯤꯛꯁ ꯔꯤꯑꯦꯛꯁꯟ ꯑꯃꯗꯤ ꯂꯩꯔꯦ ꯑꯃꯤꯠ ꯁꯥꯍꯁꯤ ꯌꯥꯅꯤꯡꯕ ꯑꯃꯁꯨꯡ ꯌꯥꯅꯤꯡꯗꯕꯒꯤ ꯃꯥꯒꯤ ꯈꯣꯡꯆꯠꯁꯤ ꯑꯗꯨꯝ ꯃꯤꯛꯁ ꯔꯤꯑꯦꯛꯁꯟꯁꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯎꯔꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ BJPꯗ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯕ ꯂꯩꯔꯤ ꯑꯗꯨꯒ
ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯕꯤꯖꯦꯄꯤꯗ ꯚꯣꯠ ꯄꯤꯒꯗꯧꯔꯤꯔꯥ ꯄꯤꯔꯣꯏꯗꯧꯔꯤꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯤꯈꯜꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯎꯔꯒꯅꯤ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯏ ꯃꯇꯤꯛ ꯆꯥꯔꯤ ꯑꯗꯨꯒ RPI ꯑꯊꯋꯥꯂꯩꯒꯤꯁꯤꯁꯨ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯤꯈꯜ ꯑꯁꯤꯗ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕꯗ ꯉꯟꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯉꯝꯈꯤꯔꯣꯏ ꯑꯗꯨꯕꯨ ꯃꯤꯈꯜ ꯑꯁꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ पोल आफ्टर पोल सिददी सोदनमकी पिक्चर अमदी सोदन उ फंगनी न खल्ले अमित शाह की विजिट सिदा अखोइना येंबि यारि सि मकै अनि थोकना येंबि याइ माना भोट खोमबा खक नतना मणिपुर की इशू की मतंगदा खरा खक हायरम बदुदा मियामना खुबाक याम कुगी यामना हराउनगी अदुबो कदाइ भावबदा मियाम की अपेनबो ओइरिबनो हाइबदुमति यामना अरुबा वहंग अमा ओइरि हेना अहनबा राउंड स्माइ थमजगे ꯍꯣꯏ ꯍꯟꯗꯛ ꯉꯁꯤ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯑꯝꯕꯗ ꯃꯥꯅ ꯍꯥꯏꯔꯝꯕꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯁꯦꯔꯤꯁ ꯑꯣꯐ ꯗꯦꯕꯂꯞꯃꯦꯟ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯏ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯣꯏꯅ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ILP ꯃꯇꯥꯡꯗꯁꯨ ꯄꯜꯂꯝꯃꯦ ILP ꯆꯠꯅꯍꯜꯂꯦ CMꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯗꯥꯡꯒꯤꯗꯃꯛꯇꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ BJP ꯂꯥꯛꯄꯗꯤ ꯍꯦꯟꯅ ꯁꯦꯟꯐꯝ ꯃꯔꯤ ꯊꯣꯛꯅ ꯌꯥꯝꯅ ꯄꯨꯈꯠꯂꯒ ꯊꯥꯗꯩ ꯈꯣꯠꯊꯩꯅ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯝꯃꯦ ꯂꯣꯏꯅꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ FMR ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯔꯦꯖꯤꯝ ꯃꯨꯚꯃꯦꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯇꯧꯔꯦꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯨ ꯇꯧꯔꯅꯦꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ STꯒꯤ ꯃꯇꯥꯡꯗꯗꯤ ꯄꯜꯂꯝꯗ꯭ꯔꯦ NRCꯒꯤ ꯃꯇꯥꯡꯗꯁꯨ ꯄꯜꯂꯝꯗ꯭ꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒꯤ ꯑꯣꯏꯕ ꯑꯦꯁꯦꯁꯃꯦꯟꯗ ꯃꯁꯤ ꯀꯃꯥꯏꯅ ꯎꯕꯤ ꯇꯥꯃꯣ ꯂꯣꯏꯅꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯣꯟꯀ꯭ꯔꯤꯠ ꯑꯦꯛꯁꯟꯒꯨꯝꯕ ꯄꯥꯏꯈꯠꯂꯒꯗꯤ ꯍꯦꯟꯅ ꯐꯔꯝꯒꯅꯤꯅ ꯈꯜꯂꯦ ꯃꯁꯤꯗ NRCꯒꯤ ꯋꯥꯐꯝꯗꯒꯤ ꯍꯧꯖꯔꯛꯀꯦ NRC ꯁꯤ ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯈꯣꯡꯆꯠꯁꯤꯗ ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗꯁꯨ NRC ꯄꯟꯗꯦ ꯑꯗꯣ ꯃꯁꯤ ꯄꯟꯗ꯭ꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯀꯪꯒ꯭ꯔꯦꯁ BJPꯅ ꯉꯔꯥꯡ ꯐꯣꯡꯈꯤꯕ ꯃꯈꯣꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯁꯤꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯃꯥꯅ ꯄꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯏ ꯃꯗꯨꯗ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯤ ꯆꯠꯀꯗꯧꯔꯤꯅꯦꯕ ꯃꯈꯣꯏꯅ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯄ꯭रोग्राꯝꯁꯤꯡꯁꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯏ ꯈꯤꯇꯪ ꯍꯦꯟꯗꯣꯔꯛꯄ ꯈꯔ ꯍꯦꯟꯅ ꯇꯧꯕ ꯍꯥꯏꯕꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯅ ꯃꯁꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯁꯤꯗ ꯐꯣꯡꯂꯤꯕ ꯑꯁꯤꯒꯤ ꯃꯊꯪ ꯄꯥꯏꯈꯠꯂꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯑꯗꯨ ꯃꯥꯏ ꯄꯥꯛꯑ ꯃꯇꯨꯡꯗ ꯁꯤ ꯄꯥꯏꯈꯠꯀꯅꯤꯅ ꯍꯥꯏꯔꯅꯤ ꯁꯤ ꯄꯥꯏꯈꯠꯈꯤꯕꯁꯤ ꯑꯃꯨꯛꯀ ꯑꯩꯈꯣই ꯁꯤꯐꯥꯎꯗꯤ ꯄꯥꯏꯈꯠꯈ꯭ꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯣꯡꯂꯛꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄ꯭रोग्राꯝ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ NRCꯒꯤ ꯋꯥꯐꯝꯁꯦ ꯍꯟꯗꯛꯇꯤ ꯁꯨꯡꯌꯥꯎꯃꯛ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯃꯤꯠ ꯁꯥꯍꯅ ꯉꯁꯤ ꯄꯜꯂꯝꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯥꯅ ꯃꯗꯨꯗ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯄꯟꯕꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯌꯥꯎꯔꯝꯃꯒꯗꯤ ꯃꯥ ꯁꯣꯏꯗꯅ ꯄꯜꯂꯝꯕꯁꯨ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ NRC ꯆꯠꯊꯧ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯧ ꯑꯣꯏꯅ ꯗꯤꯃꯥꯟ ꯇꯧ ꯂꯥꯛꯏꯕꯁꯤ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯉꯦꯅ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯦ ꯈꯨꯟꯗꯥ ꯁꯤꯜꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡꯁꯤ ꯄꯨꯈꯠꯂꯒ NRC ꯇꯧꯕꯤꯅꯕ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯄꯜꯂꯝꯗꯕ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯚꯣꯠ ꯃꯇꯝ ꯌꯧꯁꯤꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯍꯦꯛ ꯄꯪꯊꯕ ꯃꯥꯟꯕ ꯐꯤꯕꯝ ꯑꯃ ꯍꯦꯛ ꯃꯃꯥꯡꯗꯒꯤ ꯎꯔꯒ ꯂꯥꯛꯏ ꯍꯥꯏꯇꯥꯏ ꯏꯁꯨꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯅꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯚꯣꯠ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯚꯣꯠꯇ ꯉꯥꯎꯕ ꯃꯤ ꯈꯔꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯆꯨꯝꯃꯣꯏꯅꯤꯡꯕ ꯑꯗꯨ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯑꯃꯅ ꯍꯥꯏꯔꯒ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯃꯤꯅ ꯈꯨꯕꯥꯛ ꯐꯨꯕ ꯑꯗꯩ ꯑꯃꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯒꯅ ꯃꯥ ꯍꯥꯏꯁꯤꯁꯨ ꯆꯨꯝꯃꯤꯅ ꯈꯨꯕꯥꯛ ꯐꯨꯕ ꯑꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤꯔꯦꯞꯇꯨꯃꯗꯤ ꯏꯔꯧ ꯂꯧꯗꯕ ꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯨꯝꯃꯕꯣꯏ ꯅꯤꯡꯕ ꯊꯥꯖꯕ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯒꯤ ꯋꯥꯐꯝ ꯑꯃꯁꯤꯃꯗꯤ ꯑꯗꯨꯝꯃꯛ ꯃꯁꯤ ꯑꯗꯨꯝ ꯃꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯀꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯁꯤꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯣꯛꯂꯛꯑꯕ ꯃꯇꯝꯗꯨꯗꯅꯤ ꯃꯅꯤꯄꯨꯔꯗ ꯑꯐꯕ ꯃꯤꯈꯜ ꯑꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯈꯜ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯤ ꯃꯗꯨꯗꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯤꯉꯩ ꯃꯈꯩꯗꯤ ꯉꯁꯥꯏꯒꯤ ꯑꯃꯅ ꯍꯥꯏꯔꯦ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯕꯅ ꯑꯃꯅ ꯍꯥꯏꯔꯦ ꯐꯖꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯀꯥꯟꯗ ꯑꯁ ꯃꯥ ꯍꯥꯏꯁꯤ ꯆꯨꯝꯃꯤ ꯃꯥ ꯍꯥꯏꯁꯤ ꯆꯨꯝꯃꯤꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯃꯗꯨꯅꯗꯤ ꯉꯁꯥꯏꯒꯤ ꯑꯐꯕ ꯑꯆꯨꯝꯕ ꯃꯤꯔꯦꯞ ꯑꯃ ꯈꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗ ꯁꯝ ꯗꯤꯐꯤꯀꯜꯠ ꯈꯔꯗꯤ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯈꯤꯒꯅꯤ ꯑꯩꯈꯣꯏꯒꯤ इसामक यावना हाइतारे मणिपुर मियामगी मेंटालिटी से इहोंग होंदोक्ट्रीन हाइबा ताई ngasi मक्तदा कोई ममांगी लानसे हरपकांदा बीजेपी की सेंटर लेंगाक ना मणिपुर की लानसे लोसिनगे हाइबदी नोंगदा लोसिनबा ngambne अदुबो ngasi फावबो लोसिनबीद्रे हाइना ngसागी यानिंगदबो फोंदोक्तना रैली का चतना लाउदना खोंदना इवन मणिपुर की चीफ मिनिस्टर से फावबदा
ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯂꯥꯎꯕ ꯈꯣꯡꯕ ꯆꯩꯕ ꯑꯃꯗꯒꯤ ꯐꯝ ꯊꯥꯗꯣꯛ ꯍꯥꯏꯕꯅꯆꯤꯡꯕ ꯂꯥꯎꯔꯛꯄ ꯃꯌꯥꯝ ꯂꯩꯈꯤꯕ ꯑꯗꯨ ꯃꯤꯈꯜ ꯌꯧꯔꯀꯥꯟꯁꯤꯗꯤ ꯂꯣꯏ ꯀꯥꯎꯈꯤꯕꯒꯤ ꯋꯥꯅꯦꯕ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯃꯁꯤꯅꯤ ꯍꯣꯏ ꯕꯤꯖꯦꯄꯤꯅ ꯚꯣꯠ ꯀꯥꯈꯤꯕ ꯅꯠꯇ꯭ꯔꯒ ꯀꯪꯒ꯭ꯔꯦꯁꯅ ꯀꯥꯈꯤꯕ ꯑꯦꯅꯤ ꯑꯗꯔ ꯄꯥꯔꯇꯤꯁ ꯑꯃꯅ ꯑꯗꯨꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯨꯅ ꯚꯣꯠ ꯀꯥꯈꯤꯕꯗ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯅ ꯎꯖꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯤꯗꯅꯤ ꯑꯗꯨꯒ NRCꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯂꯛꯀꯗ꯭ꯔꯥ ꯄꯥꯏꯈꯠꯂꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯕꯤꯖꯦꯄꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯍꯧꯖꯤꯛ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ NRCꯁꯤ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯂꯛꯄꯒꯤ ꯃꯃꯤꯁꯤ ꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯈꯔ ꯄꯥꯏꯈꯠꯂꯤꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯀꯦꯞꯆꯔ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯁꯦ ꯊꯤꯔꯒ ꯉꯁꯥꯏꯒꯤ ꯑꯥꯏꯔꯤꯁꯀꯨꯝꯕ ꯂꯧꯕ ꯑꯗꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯀꯦꯞꯆꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯂꯩꯍꯟꯕ ꯑꯁꯤꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ 2019ꯗ ꯆꯠꯊꯈꯤꯕ ꯑꯩꯈꯣꯏꯒꯤ NRCꯁꯦ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯒ ꯑꯁꯥꯝꯗ ꯃꯤꯇꯣꯞ ꯀꯌꯥ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯈꯪꯗꯣꯛꯄꯒꯤ ꯃꯑꯣꯡꯗ ꯆꯠꯊꯈꯤꯕ ꯑꯗꯨꯒꯨꯝꯕ NRC ꯇꯥꯏꯞꯇꯨꯗꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯃꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯍꯥꯟꯅꯗꯤ NRC ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯅꯤ ꯆꯠꯊꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯏꯔꯥꯡꯁꯤ ꯅꯦꯝꯊꯔ ꯃꯇꯨꯡꯗ NRCꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯂꯒꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯀꯌꯥꯝ ꯂꯩꯔꯤꯕꯒꯦ ꯑꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯌꯥꯝ ꯆꯪꯁꯤꯜꯂꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯈꯪꯗꯣꯛꯑꯒꯅꯤ ꯃꯗꯨ ꯈꯪꯗꯣꯛꯑꯒꯗꯤ ꯃꯈꯣꯏꯁꯤꯡꯁꯦ ꯗꯤꯄꯣꯔꯠ ꯇꯧꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯗꯤꯃꯣꯀ꯭ꯔꯥꯐꯤꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯏꯕꯁꯤ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯣꯞ ꯇꯧꯒꯅꯤ ꯑꯁꯥ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯉꯁꯥꯏꯒꯤ ꯕꯤꯖꯦꯄꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯑꯃꯁꯨꯡ ꯑꯃꯤꯠ ꯁꯍꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯄꯜꯂꯝꯗꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ NRCꯒꯤ ꯊꯕꯛꯁꯤ ꯄꯥꯏꯈꯠꯂꯛꯀꯗ꯭ꯔꯥ ꯄꯥꯏꯈꯠꯂꯛꯑꯣꯏꯗ꯭ꯔꯥ ꯁꯤꯃꯗꯤ ꯌꯥꯝꯅ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯔꯒꯅꯤ ꯑꯗꯨꯒ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯥꯖꯕꯗ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯃꯤꯠ ꯁꯍꯥꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯕꯅꯤना ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯒꯗꯧꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯇꯣꯞꯄ ꯂꯨꯆꯤꯡꯕ ꯑꯃ ꯂꯥꯛꯑꯒꯁꯨ खरा अदुम हायरकनी अदुम मणिपुर की मियाम ना खुबा खुब याबो वफम से अदुम फोंदोरकनेबा मसीनी राजनीति हायरसी भोट तौबा हायसी मसीनेबा मसीदी मियाम की पुनिंग से हुम्मगा पुबा ngamnanaba honarine masigi magun sidi makoido top top na yauribane adunabo suk chauraba india sigi luchingba amoina laibani makoida mi summa ngamba makoina haibasi thajanba ngamba asigumba makoida kari haini quality se adum hendokna yawi haitare even narendra modi masamuksi su adugumba miya koni masi influential loiba yamna ngangba sida yam influential loiba prithvi gi kogi luchingba singi marakta masing thaba yariba adugumba luchingba mo kelaini makoida top top gunam yauri aduna manipur gi miyamna ngasi mamangda lan loisinbide mi sihenbide habina singba akanba nungai taba mayam phongdoknarkodu ngasi madugi mami amta takide harau harau nungai na khubak phulaga adumak amisana haiba singduda chummi na loinamak laiki hoi amisana haijuda lali haijabadi natte adubu magi dusu achumba phajaba mayam yauri manipur gi development gi matangda thadagi ba mamangi lengakna thadagi ba senpham singdagi bjp lengak la matungda 4 times hena adagi haibina singo pham mana phongdoi aduga modina masi akogi northeast se yamna lumna lowi aduga manipur su thawai gumna nungsi kaina haibagi ofam ama hek phongdokpa lei adubu madu kadai babu chumno haibasidi wahangam oiri asukkuiraba manipur gi irang asisida loisinbinabo honadaba aduga mikhal matam yausilla kanida nongmai kapa lepkhiba aduga Amit Shah lagani haibagi pausi singde yauna rakhra matungda amuk hana nongmai kapsen bagi thabak sing chatarakpa asina masagi manipur ki miyam do chingna masi yamna fawle masida akoina yengbiari si lanji lepure Amit Shah masamak si get to kogi hauki basahi ki me kunma panda lakhi basi magna imphal da leiringai matam sista manipur ki tampaki akoibada leba mafam kundagi matam amatta nongmai kapsen lakhi mana leiringai matam sista aduga ngasi ma laaba lakatore haiba pause phangba matungda amuk hana ngasagi mitei kun sida sanghenaba honarakba bomb top capsule laga attack thanaba honarakpagi mawong am uri basina aikhoida tawriba lan sibu karamba makhangi lano karmai tawno masibu remote control na sanaba yaba lan makhal ma oibra haibena chingba wang mayam hangalle
masi vote loiragana kari phihom lakma haibisine yam luris vote matungdadi hena sathiba lanpham amu oirakpa yabagi akiba chingnabadu dum leiri hoi kuki gi sininaw sing sina haibadasu amalai makoi sing si makoina leiruba lebak tu gi government tu gi yam loyal oiba haitare makoi si aduda azaba leiba makoina haibadi yam in ba khangbu am khakni na moina he phongdok se madugi mami su handa ki lanpham si ta da nate aduga lana si loshin gi hare di na na loshin biram basu ya bajani na khalli maram di vote me ada lan le phanba ngamba aduna di lan se ngan loshin gi hare sun mambam thoye na khalle aduna ikoida hojikti miyamna haire ise manipur gi voice manipur gi issue se parliament raise to bangamba matik saba mating thokpa haitare adugumba mute ama thaba matam oire haibasine ba koida parliament chatlaga tumudo midudi thadabane hena phayaba mute leite na ba khoise adum amata amdaba sodum aduna bu hena phainen khalle aduna tabda ngasagi wai ruling dagi oigara dagi kanu dagi opposition dagi oigara akoina pamiyana pamisidi mana parliament chatkhraga khoi ui lebidu nate manipur issue singje raise to godamne aduga mamangda 𝗑𝗗𝗔𝗟 aina magi data sing so dum haja ki bu lekre mafum se su ai haira malen khalli ada magne sisida only last 5 years da magna wahang tara khak bukhallaga parliament wangang hiba masi natana magi parliament activities kari leki leke se khoi haiba ngamde adu maina handak su kana gumba ama thaw madamda ngasagi उसका यानिंग ये जो है दबा यानिंग दे जो है दबा फैये जो है दबा पत्ते है दबा तुमिन पगलाई दर लेके तो वो इतार गदी अदुगुम मिजुदी थागतब फैयेन खल्ली रूलिंग नत्रगा ऑपोजिशन हाइबगी ओफमदी अइंगोंद लेजेदे अदुबु मणिपुर की इशू जी निंगथिन रेस तोब ngamba मियो याम खक्ति अकोइद करले अकोइद मथौ तारिबसे अफब लुचिंग बने अफब लुचिंग ब यावदन खुनाय म मांगलो चंगचिन माइबसी ओचोक्ते ngasi मखोगी रोल से अकोइगी लुचिंग अमगी रोल दुने लौरिसे चीफ मिनिस्टर एंड बीएन अकोइगी लुचिंग ब मोइना रोल लौबिदना अफब थबक मयाम तौखी मदुगी रिएक्शन दा कुकी मिलिटेंट सिंगना यानिंगदबा पेंदबा मयाम फोंदोरकबा मदुना मरम ओरगा लांस थोहनबनी हाइबना चिंगबा फम क्या फोंदोकनबदी लै मदु मकना चुमबरा हाइबदुदी हेक्तमक होय मदुनी हाइबसु यादबा लेबा अदुना असिगुम्बा अखोइगी खुनाय असिदा मथौ तारिबसे अफब लुचिंगबनी अफब लुचिंगबा अमत लेरगदी ngasi manipur gi miyam da waribase खरम खैदी फरमबसु याना खल्ली बिरेन फते हाबनते अदुगा बिरेन दी तोहम थोकपा कोई मिस्टर बिरेन दी तोहम थोकपा अदुम तौगी ब्रेन खल्ली ची मिनिस्टर मोइना अदुबु मदुना मरम ओइरगा मणिपुर मियाम दो वाहन बाय सिमसु मदुमक्ति ओहेन मदु पामखिदे मरमदी असिगुम्बा अचौबा स्टेप अमा चंगजिन बायबसे मसिदा मुन खलौबा मथौ ताबदि लेय मदु खलौबा वाटप्रा मसीना करी रिएक्शन लाकदगे हैबसी खितंग खंतब वाटखिब्रा हैबगी चिंगनपदुदि मियाम द फावे अदुगा लानसी ngasiगी थोकलिबा लानसी अखोइ मियाम द फावरिबसिदी हानदी खोगी कुकी अमसुंग मिटेइ सिंगी मरक्ता खोगी मिसअंडरस्टैंडिंग हाइगद्रा अदुगुम्बा अमल लेबिदगी ओइरप्रा हैबगी वहंसी मयाम अम लाउबने अदुबु अमुक मिखल मेया सिदा उरक्पकान दे खोइद उरख्रिसे मसिबु प्रॉक्सी वार अमा खकरा हाइबगी चिंगनबुदु मियाम द फावगिबने मदुगी ममीदुसु हौजिक तादबदि नते लान खोगी मिखल से लोइरो मतुंगदा अमुकना अकन ममोंग द लान से चथरगदी मितै खुंदे अटैक चथरगदी मदुमक अखोइना निंगिबदु चुम्मे चपचाबा प्रॉक्सी वार अमगी प्रमाण नि हाइना लौबसि यारकदोइनेबको अदुबु हौजिक मकी वइनदी हाइबंगमद्रि मिखल मतुंगदा लान से चथरखरिदिरा लेफल लगदोइरा हाइबसिदी अखोइना मसिदी सेंटर दा हाइबा तारे मखोइगी मिनुंगसिगी मखा पोले हाइ तारे मसिदा मखोइसी लान लोचिन हाइबसिदा मणिपुर की चीफ मिनिस्टर की मखुतति लेट्रेना लोइ अदुगा मसि सेंटर ना लोचिन बसि ngамगनी न खल्ली ngamba तारगदी ngन्न लोचिन बिद्रिब करिगिनो हाइबसिमसु याम चौवांग म ओइरिमने बसि मी असयामना सिहलकांदा हजुक्ता मणिपुर नुंगसी कायना हाइरकपसिदी भोट मयागी तातुदी मणिपुर मियामना कैसु पामदे नुंगसीबीबगी नुंगसीबीबा अदुम नुंगसीबीरगा मणिपुर दा मी असयामना सिहनदनब होनरमलबदी मियाम मणिपुर की मियामना हेना थागतबा फोंदोकनरमगनी अदुगा बीजेपी दसु
mapung phaba support ama piram basu yae na khalli adu mi chani he na sialaba mi oi 70 around 60 to 70,000 muki displaced or maram da refugee oina lady basing si masi damakta akoi wada bangamde adu masi mayam si yenguragadi akoina center da koi pursue to ngam bai tare phajana taksin ngamba adugumba luching basing thau tari adu koina ji jagi wakalon se kitang thadok piraga ngasagi 하이저버다이 하이저버도 야드가디 묵너버다이 묵너벙검바 하이버심수 ям 더욱다이 누바톡 넘너벙 아이나 코이나 수양 파진 하이저버시 노니 야비드가디 아코야 시톡니 가이나 묵범을 정해봐 아두기 가츠도 야우드가디 루칭머니 하이버다 머니푸르 미암다 빰데 아두나 마시디 기당 하이저범 톡바 하이저바 아두 야드가디 아코 시톡니나 묵범 정해나 이스마이 탐세 Kasi ay minit amagumba ay koy tamo hem sandang jang tamo sandang yam tilam adum habiram mo koy ngasigi koy gathering do da home minister lakpai gathering do da koy ima event pi mayam jam mi yam me ba hay cricket ine sokpo bu yaw ni na ba da sin tak padi koy BJP ji amuk jo hanna mi yam na thajari na smaina koy tamo ge assessment nam da kamai ubi analyze da kamai ubi masine manipur gi se hay ba yam lose ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯌꯥꯎꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯤꯡꯁꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯖꯤꯇꯤꯚꯤꯒ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯠ ꯄꯣꯜꯁꯤ ꯆꯠꯊꯈꯤꯑꯕ ꯑꯗꯣ ꯃꯤꯈꯜ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯨꯊꯣꯛꯈꯤꯕꯅꯤ ꯖꯤꯇꯤꯚꯤꯅ ꯄꯨꯊꯣꯔꯛꯄꯅꯤ ꯃꯗꯨꯒꯤ ꯁ꯭ꯄꯣꯟꯁꯔꯕꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯦꯆꯤꯅꯔꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯦ ꯌꯥꯝꯅ ꯆꯨꯝꯅꯗꯤ ꯄꯤꯈꯤꯕ ꯑꯗꯣ ꯃꯁꯤꯁꯤꯗ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯍꯪꯕ ꯀꯥꯟꯗ ꯀꯅꯥꯗ ꯚꯣꯠ ꯄꯤꯈꯤ ꯚꯣꯠ ꯃꯇꯨꯡꯗ ꯚꯣꯠ ꯃꯃꯥꯡꯁꯤꯗ ꯊꯥꯗꯗ꯭ꯔꯤꯕ ꯃꯤꯁꯤꯡꯁꯤ ꯍꯪꯕ ꯀꯥꯟꯗ ꯑꯆꯨꯝꯕ ꯍꯥꯏꯗꯦꯕ ꯑꯗ ꯉꯁꯤꯒꯤꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯤꯁꯤ ꯇꯤꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯚꯣꯠ ꯄꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯦꯕ ꯑꯗ yes mi karada unaraga wari sarukanda akhoi lekai gi ibungduna ipaduna adagi icheduna hairakpadagi lakpanida bhoni bhoti ain thokpu aina apami de pini adum haibusu yauri eboko aduga vote sida muka hauji hariba masagi thamoi sengna BJP gi tamakta chenjaba misu adum yaudaba nateba akhoi di BJP da sida akhoi gi adum pibam thokpa BJP da adum pirani akhoi di han da su pir adum aina haiba misu adum yawi aduna sidi hojik haiba ngamoi di mi ngasi tingriba mi kuding maksi BJP da loina ma vote pirkani haiba sidi haiba ngamde laina su hai oy ko aduna adugum bomsu leibani aduna manipur mi singsi particularly akhoi singsi asai hangmasi da achumbasi kaya haigande hajik chaluba mi singsi su hangurasu achumbasi sungai heroi aduga manto kom harakani khumbiya ba khomo pirkani mina tabya ba pirkani adubu madumakna sabjana accurate oina chummabra 100% guarantee to we are right na hanguragadi madu impossible ne na haijage aduga ngasigi miyam tinkhiba amit sabu okhiba adu yamna phajagi aduga miyam su khoba khu yam phunagi yamna lawba sagi thagat poi mayam lawgiba mayam su uzai madu BJP nungsi bibani haina lawbi ai adubu 100% vote tu makoi loin pirkani habidudi asa tawdaba sumgani na khalli smai thamjage oja khoi tamogi hai wafam du da khoi tamo hemchandra amajong khoi ki congress ki spokesperson feroz khan adagi khoi